Kuki khutlai paiba singna phajinduna leiriba oinam thoithoi amasung thokchom thoithoiba tekta kaidana Thadoraknaba Manipur lengakna sinde haiba wahauda JAC na nahonana hayeng ayuk pung ahumdagi Manipur Pumbada general strike lauthokre Hiramasinga mari Leinana JAC asigi spokesperson Irom Bimol na hai Kuki khutlai paiba singna phajinkhiba angangani ase Thadoraktabagi mayokda JAC na Thoubal District ta pung nifunipan gi general strike koukibane Yamna peace oina chathariba general strike asigi lemhauriba pung kunmari ase Manipur Pumba oina pangthoklagane. Angang ani ase Manipur miyam gini khanduna lamdam asigi CSO club organization mairapaibi sing amadi tongan ba furup singna amatta oina sawitpiyu haina mahakna miyamda appeal tawrakli. Akoi Manipur da lairiba matakda su panjakre CSO sing club mairapaibi Muslim isin inauk sing Naga isin inauk sing gi mapamda joint action committee JAC gi Meitei dagi tamjaninge ba wapamdi ogi akoi JAC na aibati Thoubal District da lairiba club organization civil society ima mairapaibi masina masi khaki thabak natre akoi Manipur Pumbagi thabak oina tawminarasi maram asina Laibiriba Manipur da Laibiriba CSO sing club mairapaibi Muslim isin inauk sing Naga isin inauk sing ngasina ngasi boy kre hayeng dagidi hairiba ihok sida Thoubal District ki junction zeriba ihok sida Laibiriba Manipur da Laibiriba club organization mairapaibi kuding magna saruk yabiduna hayeng dagi auna saruk yabiduna hairiba junction zeriba Toy amadi toy ba pangnabukidamakta changchilaiba yo asida aikoge Manipur da laibiriba ana ajari